Matamgi Manipuri Wari ki YouTube channel asubu tabiriba khwai pumnamakpu taramna ukjari. Ngasi amuk miyamgidamakta puduna lakjari Leishabi Laba 8th saruk. Tomalo chatkibaga langlena Ima moigise selgi mande atamna na aikoi da singnabani aikoi gi yum hingkolse pambani khangdre tawrise kumai yengba tabani ibema horel mi singdo unaruraga asengba ama ngangnarage aduga makha taba kari tawbo yaba haibado ima isa khanarase gugi yumda tababina ibungo nangbu hidak chang naina sabro chaye mama ado mama na ngarang aigi tiffin hapibado ngasi su hapiyu ko haima ngarang di tiffin bu ikai hairaga ngasi di ikai drobro gu specto high fat chingkhalaga ikai dre mama imana bisingna yamna hawi hari ngasi su poro hariba hayeng geidine mosu loine porakani hariba adune imana ngarang haibado fare nang lari tawjaro ima chak ising lusulukige ko chaksangda tababi macha nupa saratta call tawi ibo chauba nangbo hogotlabro hoi ima hogotle kaidore kaisu tawdeda chumna wa amata khana sirana tawpani kai wano ima hekta haibiyo nanau su kaisu thodok patawdre aduga nangsu angang natre nayum na kay panba matam orakle ima na wase sum khana ningdu na tawrakpani nangi khangna chanaba leirabasu kaisu kaide jat pijat ima dane karisu thodokpa thiro tawbatabu miyandi ohengumsi singmi ichil inau singse kaisu kaide aikoi manipur da khundaminariba phurup ama hekta nangna porakpada ima yai adubu nangna mafamduda leire haidana atopa sakchu manadaba jati amabu yumsida pusilakpadine ima pamde aikoi maitai purupse yamna asengba chatpa tangloba jatini ireba ijati mutharakpagi khwaidagi chawo maramdi iyan yawo maram asinasu amane sakhotpa khunai ama oinaba hotnabada psychologically change legadabani geographical aikoi protect legadabani afaba makhaidine tamgadabani aduga khwaidagi maru oibasidi biological factors ni mitna uba phangdrabasu akhoi asigumbase mina udre khangdre haidana phattaba lambi sidane khak chatludabani hojiki matamda gyan tadaba maitai janura kayana atopa mitop mian chadana yum panduna maitai ekhogi senglaba I asibu mangsinnaba hotnari adubu aigi isadi adugumba misak ama oheningde maitai nupi lesabi afaba kokthongda amale makhoi mayagi maraktagi imana ima oiba pame maitai nupi singsu maitai nupa afaba maramo pakhallagane leijasanu chingtam isit inauni chingmi tamigi wafam imadane leite ima kari sukaide aikhoigi ireibak chakhotnaba hotnabada ireibak na ningtamna mikha pondana hingnaba ireibak nusibada khutta khulai pairaga sel khairaga lalhobadu khaktanane ireibak nusibani habayaro chinda chinpha puba leibak ningba isai mayama masaklaga ireibak nusibani habayaro ningtamba poraknaba hotnabada thawaina pontha oikraba ipa ipu singi ming khara chimpha puraga makhoibu thagatlaga aikhoina ireibak ningbani habayaro pumnamak aikoi isana gyan taba changi ireibak nusibada aikoi khutchu yawba tabani aikoi gi izati bu chekchin ngakpa senma mathau tai imana hariba wasingdo loina chumme ai ima gi apamba da yetloi ai gi khangna chanaba amata leite imana haibado ai soidana yani tababi harauna aduni da nai cha sidia as nuaire ima yamna nuaire nang suti do mawong yenglaga lawro aduga tholo imana ne phanaba silam lage ko numidang waramdu sampras cake order tawribadu lawruraga halakpada langlel hoigi hotel gi mapada khajik lapthoklaga magi gari do khamlaga ngahak lei tanja adu da thumba
magi mamanaba aniga wari sanaduna lai. Thombana asigi langlen haibi Leishabi Laba si mana akhoi de phukilna adugi lamal oina akhoi pabongna moigi lowing kholdo loine lowradabani mamanaba manamu ita kamaina torina haisibo era moi mapa sig bahak tak tegile akhoi digi sel pukiba ado singba ngamdrabanina dalin dein kho low haidana yanarabani adugi lowradabuni ne mamanaba amana amu adudi moidi kaida leitare usik ni haidana koi pai pai ni habesu nate mama macha moi nupi ngakta aduni ne aina yeningise mama su macha su thekkat padi chap manine adugi oramba yai akhoi itei mana hobo marup ama leibani ado langlen mama na ngarang dagi laaga moida hana laujagena haidana dum leirabani itaw ado lon ba yade ko yade nangna ne noi taimada kari kari no haizillaga lahondana ba taw ko lawdana ba hondagadam ni ko mado marup ki sel dudi ayama natte ne taw tolibu kayano sendoiga seloka punna lakh amaga lising kuntra haibra kayano haibani ado lon ba yaroi ko ngakchau tekpa mama macha se kari tawba ngamge haibado yenge sanariba wari mayam do sampras loina tarami sauna langlen ge hotel da prapap changsilei langlen tharoi kaklaga lairami sampras na saglakpadu ubada ingak ngak na yenglei langlen da munna yenglibadu atai da natte sampras ke makok machudu dani wakhal da khalli karino sina muktorisina masam masiga sing mathak da leba waterfall bu mali ni torisa sampras wa khara haige khanna changlakpani adubu langlen gi mataududa ngamdre phalamada changsillaga phamlaga leikre masadudi karigino maramdi khangdana tension kai langlena kai loge ge bora kata loge khita haibu kayano rupa kaya gino sida sana bro puna bane chama gi loge langlen mamit haipet yenglamlaga bora do palangdudagi lokthoaga table duda thamlaga chama gi di pharamdre humdra gi ni se sampras wa amata haidana paisa do lokthok tuna piramlaga thoi thambal su thonglom da changlei nahandage to phajana yani haina dana hairaga nakta naksala kasidane set ekta nan thui kai hairak lagi ma thaja da bagi mong dane wa nganglei amuk tanga munna khana rakhige kaina haihowine nahandane adum pirage haido aduga ngasidine aroibadu oina lawrona ne hekta hairaiba moigido akoina maru huloi pakhatpagi natro mi singse thajaba yaba amata leite ima lahoningdrabanina lawrugumse kari laibakno khangdre tawrise nangi cycle amata sune handakti lebigi khanbane exam su naksila ani cycle da chatlabadi matamdo khara da chu set tawje nangi lairik tambada hotel gi mateng pangbane school chathok chasin tawbane thabak ama oirabane hainariba wasingdo sampras lepaga loina tarami khongdo thangningdana thanglaga rakesh ki mayum tana lai rakesh birthday tawnaba mangolduda decoration ningthina tawrami sampras ki mache nilam mama mapa pritangi mama mapa punna imung ahum pulami atopa miyoi singdi yaude nilam sampras ubada porak labro bungba sida leirese cake to table da thamlaga mayam ikoi na lepi rakesh leiriba ahal manga makta kurumjaraga yaipa mangol nujei maya higalaga da leiba sampras ngasidi nokhidre ina kunbina isa sidine mai pakpadu oyuko happy birthday mayamna ho tawduna masagi mapok numit ka mari lenena yaipa mangol pirambaduda rakesh ki mama me maharauje mapok ningda mapuroiba leitrabasu
maithongda mitlu pirang ihongnana haraubagi minok noi. Iche mohoi taibungoi mayam lakpiduna ngasi isagi thoram pangthokpibase onthokna nungaijakre. Pritamgi mama sana mapa chauba makoisu harauna angamba khudol pot pirami. Macha masel tinabata natana imung ahungi mari yamna pharami. Cake singdu mathang illaga khuba khurami. Samprasta inge tawbada samprasti wakal amada mangduna leibana cake ilakpadu ude aduna ya kathokte. Rakesh cake to mamai da oina pulap taisilli. Sampras gyan khanglak lai. Rakesh cake piece ama lawraga amuk illi Sampras nasu lawraga illaga mamai da muk taisilli. Bye. Matam pumbada mai pakpadu oyo ko tawruba thabak khudingda mangoloibadu oyo. Happy birthday my dear buddy. Ani du konsinai Pritam chu changsilaga konsilli. Nilamna mayamgi photo loina DSLR camera ama pairaga nammi. Mayam punna kari no khara chaminaraga asumna birthday du harau loisilaga mayum da halai. Pritamna ima lupa changa khata piyo. Kaidongno bono hojipo mamsila kansida. Kokse amubo amta sangjinge tawbani hayeng school chapa nangnaba. Chawbana amuk kari kanadabada sangorino arembada sel tingnaba. Nang amako ngausinnagano hairaga hayengse boarding da thagi fisu thirugadaba leine nawge. Hoiba thiyoba adu kuiroye fathalakeba kadaino pro. Nang amako Larikta thwai yauna hotnage di haide ithak irangda ngaudana tawdana leine mado ipa pamde ko. Hoiba baba ai khangeba ai matik chaba mi ama soidana oini karimta khalunoba. Nanausu imasu babasu aina ne nuaina thamdoineba. Hojikti naha oriyena khara sum ngawbai waneba. Sanana ngangbade heikraba se kuirakanu ko ima chak thongnamlage thuna halau. Ima aidi chakti chaningdre ngasaina mayam ama chasulai cake o karibo. As nakhoigi cake kaido ima dine hainajadeda. Chau adu ada ima karimata hek charakte. Sadu khaktani ima na tharul ise. Nakhoi naha singna cake adu ada na chabai wani. Akhoi ahalda dine yamnaga chaba ngamjadeda chaningde. Ima chak lamle thonglamlage ko cho ngana halau. Hoi aigi dine hapiro anu. Sakhoma amani khakjage. Chalu khige mama baba. Tuyek thadoi tawrisina hostel dara boarding dara ma layo habasu yade. Pikliba angang dongna laikhrene karamna tawdoribano khangde aigi chanupa ahansibo. Moi baba aidine angang boarding da thambado as lehening khidreda. Hojik matam sida tariba thokliba thodok wathok mayamse ai tasengna kijeba phawiko. Boarding ne moine tawrido yang khraba angang mayam dugi iru mai thlejanaba ising sana thaknaba hensang napi as khalluraga aidine ichabu lehening dreda. Aikhoine lari heiba khaki khallaga tawbuse aidi kya pamjade. Hayeng tungda mangja dorise akhoi khaktani. Tumphong kaani na tawriduna moi mari manga pekkhrabaduda. Phamung ne na marol phenjo hapiba nate. Kang chi I chikte kanana wu yingsin biramdoino itte. Kanana wu yingsin biramdoino. Hojik matamgi kangi laina mayam ama sandoraglisida. Boiler loibaga chap manai. Moi baba aidine angangdo thuna lokthosiko. Lairik tamanbra haibabu arembadane mangaga tokani. Adumaina loina khalladi karamba mama mapana boarding da loina thamningakani. Akhoina hotnaribasi isa sing phanabanine mama. Isa sing na mahai masing yamna haiduna mithoi mehenbado nangbu pamdro. Adu budi karigi pamdani. Aisune lairik tamningna manga su phawdang tame. Lairabana heman khiduna lairik makha tana tamba ngamakhide. Hojiti kuina thadoklabanina ne loina he kawre. To aduni isa sing mi oidaba yade ko lao sak thongne haibado thongrasi lao. Somdana Sampras mayum halakla fawba mangba lepte. Kuberna mama kadoragene bongbase masa asubung amdraba jaro
ꯃꯁꯥꯁꯦ ꯏꯍꯩ ꯍꯩꯅꯤꯡꯗꯕꯒꯨꯝ ꯇꯧꯔꯤꯁꯤꯕꯣ? ꯈꯪꯗꯦꯅꯦ, ꯑꯩ ꯑꯃꯨꯛꯇ ꯍꯪꯒꯦꯁꯦ. ꯍꯩꯃꯥ, ꯀꯩꯅꯣ ꯃꯥꯒꯤ ꯒꯥꯔꯤꯗ ꯃꯌꯣꯝ ꯑꯃ ꯌꯥꯜꯂꯤꯁꯤꯅ? ꯕꯨꯡꯕꯥ, ꯕꯨꯡꯕꯥ, ꯀꯔꯤꯅꯣ ꯁꯤꯗꯒꯤꯁꯤꯕꯣ? ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯨꯗꯅ ꯃꯃꯥ. ꯌꯥ ꯆꯪꯉꯛꯄ ꯃꯇꯝ ꯑꯣꯏꯔꯦ. ꯃꯤ ꯀꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ. ꯏꯃꯨꯡꯗ ꯆꯪꯂꯁꯤ. ꯅꯤꯂꯝꯅ, ꯑꯩꯁꯨ ꯈꯜꯂꯤꯅꯦ. ꯉꯁꯥꯏ ꯐꯣꯇꯣ ꯀꯥꯞꯄꯁꯤꯗꯅꯦ ꯍꯔꯥꯎꯅ ꯅꯣꯛꯄ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ. ꯉꯁꯤꯗꯤ ꯀꯩ ꯇꯧꯔꯕꯅꯣ ꯈꯪꯗꯦꯅꯦ. ꯄꯨꯂꯞ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ. ꯁꯝꯄ꯭ꯔꯥꯁ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯎꯡꯉꯤ. ꯕꯨꯡꯕꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯁꯥꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯅꯣꯏ ꯇꯥꯃꯣ ꯔꯣꯕꯥꯠ ꯀꯧꯁꯤꯔꯣ? ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯦ, ꯁꯨꯝ ꯏꯁꯥꯁꯦ ꯈꯔ ꯍꯩꯅꯤꯡꯗꯕ ꯑꯗꯨꯒꯤꯅꯤ. ꯏꯅꯥꯈꯨꯟꯕꯤꯁꯨ ꯃꯄꯤ ꯍꯣꯡꯂꯒ ꯊꯣꯛꯂꯛꯇꯨꯅ, ꯕꯨꯡꯕꯥ, ꯀꯩꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯕ ꯕꯣꯔꯥ ꯂꯩꯔꯛꯏꯁꯤꯕꯣ? ꯑꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ ꯅꯪꯕꯣ? ꯉꯁꯥꯏ ꯀꯦꯛ ꯂꯩꯕ ꯆꯠꯄꯗ ꯁꯨꯝ ꯂꯩꯔꯛꯄꯅꯦ. ꯀꯨꯕꯦꯔꯅ ꯉꯛꯅ ꯁꯨꯝ ꯂꯩꯔꯛꯄ. ꯏꯅꯥꯈꯨꯟꯕꯤ, ꯌꯥꯝꯃꯤꯅꯦꯍꯦ ꯕꯣꯔꯥꯁꯦ. ꯀꯩꯗꯧꯅꯤ ꯁꯤꯗꯤ? ꯃꯩꯇꯩ ꯕꯣꯔꯤꯁꯨ ꯂꯩꯕꯅꯤ, ꯑꯗꯨꯒ ꯊꯣꯡꯉꯒꯦ. ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯁꯨꯅꯦ ꯍꯥꯞꯄꯒꯦ. ꯐꯔꯦꯁꯤꯅ, ꯁꯧꯒ꯭ꯔꯤ ꯑꯣꯏꯅ ꯊꯣꯡꯉꯒꯦ. ꯕꯦꯃꯥ, ꯅꯪꯁꯨ ꯅꯥꯄꯤꯒ ꯍꯣꯡꯂꯨꯔꯣ. ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯂꯥꯎꯀꯣ. ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯥꯛꯑꯒꯦ. ꯀꯨꯕꯦꯔꯅ, ꯕꯨꯡꯕꯥ, ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯍꯦꯛꯇ ꯍꯥꯏꯌꯨꯀꯣ, ꯗꯣꯛꯇꯔ ꯀꯧꯅꯕ. ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯄꯥꯕꯨꯡ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯄꯥꯕꯨꯡꯁꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ. ꯕꯦꯃꯥ, ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ? ꯆꯥꯛ ꯂꯣꯏꯔꯒ ꯍꯧꯗꯣꯔꯛꯎ. ꯄꯥꯕꯨꯡ ꯉꯥꯏꯍꯥꯛꯇꯪ ꯎꯏꯔꯨꯈꯤꯒꯦ. ꯑꯩꯁꯨ ꯋꯥꯔꯦ. ꯉꯁꯥꯏ ꯑꯣꯐꯤꯁ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤꯅꯦ ꯕꯥꯔꯗꯦꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯆꯪꯂꯛꯇꯅ. ꯍꯣꯏ ꯄꯥꯕꯨꯡ. ꯀꯨꯕꯦꯔꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ. ꯏꯅꯥꯈꯨꯟꯕꯤꯁꯨ ꯆꯥꯛꯈꯨꯝꯔꯣꯝꯗ ꯆꯪꯈ꯭ꯔꯦ. ꯅꯤꯂꯝ ꯁꯝꯄ꯭ꯔꯥꯁꯇꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯑꯃ ꯂꯩꯕ ꯃꯥꯟꯗꯨꯅ ꯇꯞꯅ ꯍꯪꯂꯛꯏ. ꯀꯩꯗꯧꯔꯒꯦ ꯃꯤꯕꯨꯡꯕ ꯅꯪꯕꯣ? ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯆꯦ. ꯅꯁꯥꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯦ, ꯑꯗꯨꯒ ꯅꯪꯅ ꯀꯩꯁꯨ ꯇꯧꯗꯦꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏꯁꯤꯕꯨ? ꯌꯥꯔꯣꯏꯗ. ꯆꯦꯆꯦꯗ ꯍꯥꯏꯌꯨꯁꯦ. ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦꯕ? ꯀꯩꯁꯨ ꯂꯩꯇꯤꯌꯦ ꯆꯦꯆꯦ. ꯕꯨꯡꯕꯥ, ꯆꯦꯆꯦꯗꯅꯦ ꯋꯥ ꯂꯣꯠꯀꯅꯨ. ꯑꯩꯁꯦ ꯑꯣꯖꯥ ꯑꯃꯅꯤ. ꯑꯉꯥꯡ ꯀꯌꯥ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯑꯉꯥꯡ ꯍꯥꯏꯔꯤꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯠꯇꯦ, ꯅꯣꯏꯒꯨꯝꯕ ꯉꯥꯛꯇꯅꯤ. ꯆꯦꯆꯦ ꯂꯣꯏꯅ ꯈꯪꯉꯤ. ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ, ꯐꯨꯝꯂꯒ ꯊꯝꯂꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯆꯦꯆꯦꯗ ꯍꯥꯏꯌꯨ. ꯑꯩꯅ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯏꯗꯅ ꯁꯣꯜꯕ ꯇꯧꯒꯅꯤ. ꯆꯦ, ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯀꯣ. ꯕꯨꯡꯕꯥ, ꯆꯦꯆꯦ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯦ. ꯒꯥꯔꯤꯗꯒꯤ, ꯌꯨꯝꯗꯒꯤ, ꯆꯥꯅ ꯊꯛꯅꯕ ꯀꯩ ꯑꯃꯠꯇ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯗꯦ. ꯅꯣꯡꯃꯇꯁꯨ ꯁꯦꯜꯒꯤ ꯑꯋꯥꯕ ꯂꯩꯍꯟꯗꯦ. ꯁꯦꯜꯒꯤꯗ ꯅꯠꯇꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯦ. ꯅꯤꯂꯝ ꯁꯝꯄ꯭ꯔꯥꯁꯀꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯜꯂꯒ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯆꯦꯆꯦ, ꯑꯋꯥꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ. ꯂꯥꯏꯔꯕꯁꯤꯡꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯩ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤ ꯈꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯄꯗꯧꯅ ꯇꯧꯏ. ꯅꯣꯡꯃꯇ ꯃꯣꯏꯅ ꯀꯔꯤ ꯆꯥꯕ, ꯀꯔꯤ ꯇꯧꯕ, ꯀꯔꯝꯅ ꯂꯩꯕ, ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯕꯅꯤ. ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯇꯁꯦꯡꯅ ꯑꯩ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯃꯤ ꯆꯦ. ꯍꯥ, ꯀꯅꯥꯒꯤ? ꯐ꯭ꯔꯦꯟ ꯑꯃꯒꯤꯅꯦ ꯆꯦꯆꯦ. ꯑꯗꯣ ꯆꯦ, ꯑꯩ ꯄꯩꯁꯥ ꯈꯤꯇ ꯄꯤꯒꯦꯔꯥ? ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯔꯤꯕꯗꯨꯗꯤ ꯀꯣꯟꯅꯔꯔꯣꯏꯕ. ꯀꯌꯥꯅꯣ? 1 ꯂꯥꯈ. ꯂꯥꯈ ꯑꯃ? ꯅꯪꯗꯤ ꯀꯩꯗꯧꯅꯕ? ꯑꯁ, ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯄꯥꯝꯃꯦ ꯍꯥꯏꯔꯤꯗꯨꯗꯤ. ꯀꯩꯗꯧꯕꯗ ꯁꯤꯖꯤꯟꯅꯅꯕꯅꯣ ꯃꯥꯗꯤ? ꯅꯣꯏ ꯅꯃꯥꯟꯅꯕꯅꯦꯁꯨ ꯍꯥꯏꯔꯦ. ꯅꯣꯏ ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯃꯥꯟꯅꯩꯌꯦꯕ. ꯑꯗꯣ ꯑꯔꯥꯟꯕꯗ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ. ꯃꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯋꯥꯕ ꯇꯥꯔꯤ. ꯍꯧꯖꯤꯛ ꯃꯤꯅ ꯌꯨꯝ ꯏꯪꯈꯣꯜ ꯂꯧꯕꯤꯒꯗꯧꯔꯦꯕ. ꯑꯗꯨꯒꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯕꯅꯤ. ꯑꯗꯨꯝ ꯁꯤꯡꯉꯛꯀꯅꯤꯕ ꯇꯞꯅ. ꯕꯨꯡꯕꯥ, ꯅꯪꯒꯤꯗꯣ ꯔꯤꯛꯁ ꯌꯥꯝꯅ ꯑꯣꯏꯅꯦ. ꯄꯩꯁꯥꯗꯣ ꯑꯉꯥꯡ ꯅꯠꯇꯦ. ꯍꯣꯏ, ꯑꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯦꯕ ꯆꯦꯆꯦ. ꯔꯤꯛꯁꯇꯣ ꯑꯩ ꯂꯧꯒꯦꯕ. ꯆꯦ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯍꯦꯟꯕ ꯀꯔꯤ ꯒꯨꯟ ꯂꯩꯕꯒꯦꯅꯦ? ꯑꯝꯇ ꯄꯥꯡꯕꯤꯁꯦꯕ. ꯃꯣꯏꯅꯁꯨꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯄꯨꯟꯁꯤꯗ ꯀꯥꯎꯔꯣꯏꯕ. ꯀꯣ ꯆꯦꯆꯦ, ꯀꯣ ꯄ꯭ꯂꯤꯖ ꯆꯦꯆꯦ, ꯄ꯭ꯂꯤꯖ. ꯁꯝꯄ꯭ꯔꯥꯁ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ, ꯂꯩꯃꯥꯏꯗ ꯀꯨꯜꯂꯒ ꯈꯨꯔꯨꯝꯗꯨꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯏ.
Hayma, hayma. Aina yes hairadi nang mangba phadoiro. Yes, I kem tawroi adu oradi. Hoi, hayeng do check oina lawro ko. Yes, che, I am harawe duidi. Dining table da mayam chak chaba howi ina khunbina. Hensang semba khara yaw hairaga noina chinnokpa lawbaga khongbaga nokbaga kawbu ta dine. Samprasna amu mom maram lebegine kondo aina ne loine phengbiradabne. Kuberna amu nasa khara nungairabro nangbo. Nilamna Pabu bungbagi anabado aina ne el mapi ama pijarani haire adudegi so ai mangkre. Ha kaino ne haisibo. Ina khunbina amu se chaba horasi. Sampras sak tu phat huklaga. Pawo ngasigi hensang se loin hawi ko. Hautro pawo. Hoine hawine. Adu buro ngasagi borado adu thakpagini. Na khunbina amu bora sina hawri neba aina thongbagi nataba. Hoiba mama na thongbagi so hawri neba ado masigi bora yonpham do case leba mafam neba. Kaino ne harisibo case leba haiba. Case leba nedi as ima nangi bahap to naonda chakre. Demand yamna leba bora yonpham ne haibani. Mina ne koi tan tanaba mafam ne haibani. Ho kai lamdano ne. Nilamdi wa amata ngangdana noklaga dum tari. Kuberna ai diwo noi chabinaro ko pabung hagotlage ko. Asi haiduna makut hamdoklaga kitchen degi thokre. Nilam Sampras ki manakta haifet naksilaga. Noi el pibam dugi boraro asuk yamna hawrisibo. Mama akoi chiche je laminagadaba kiraktore. Mind to fachana hairi mai oja sinse berani ko. Ai cheren mange tawe. Question khong se chumna direct ekta hangjile. Nangna angang ni nasi ga nang gadi kadai digi manarani haige. Pharabasu phatrabasu college amagi ojani ne. Ekhoine yumda sum leibasida khanjiludabagi wani angang manbagi wani ne. Hoi thagatlu. Yade ko midi machanu pire jaba kaise thagatli ko. Thagat chaiko angau basidiba asi haraga chapte huchilaga ising glass athan bado guru thakchille tas kamda huya si oradi hek peli dana ngasidi yare phana phajana takchinkhre asapot mayam sarakpagi saba yararoidra na khalambani loina mak amatta mangandana chakrene hinsang singdo hawra male ngasidi aidine isana thongjabani na phanabu mahau jaida sini ne mama power of bara haido aina ngasai na haidro atangmo barani na nilamna amuk bungba yare nangi khadangdo sak tokpuga ne amuk lamakpagi phibam tarani nang lepo ngai potha lo ke doroge aina ngangi se phatro ngasai nga hakta ngangdabado noi mayam sangdana hangba mayam dubu kawrabro. Ina khunbina ai di thokrage serela amani noi na chin nokpa phengolo ko khadang thada dana. Ina khunbisu thokre nilam kon singda yawriba chak injang arembadu baul achoba amada hapchilaga kon singdo tengna hotne. Samprasna che ai kon phengda doini ko is yam haibani na. Haidrozu mateng pangdo ni kaino kon macha ma phengba bo kayam kuini ge nupa macha ni kaino adungai ko bungba sengna hayo nang ngasai gi do namanabira natraga nang ga khangnai raba. Samprasna noklaga pakuto lukhamda haifet nalaga khadai deino da onthokpa koi chi sima ba aina thok hayaning ba wa se thok eta harakani ba karan nganganu ko aseng ba haro haibani koina demi kaino mi imanabine haraga nupa dongna leibane semi tomne karino semi tom haidia ho tomboy pura ondriba ondogi tawba tangkhai nang adu da ngawriba adugi waduna amanemi mateng pangning tawbune ba chiche lam hengan ko exam kuidrobani karan turan tawbo yaroi ko hoiba chiche tawroiba phare cho lairing haktang hingtho uro
Nang tuition chatni hairaga jatsu chatte kamaina tawgre aduna lagliba coming Monday sidagi oina horage phare phare chatlo yare e kon phengbi ge tawraga phenganingdrabanina chatlage masak ajiga khadra ke angang haisin cho Nilamna kon singdu lusil hawi hana gumna school kanarami langlensu matha sana lai class manungda mathoina kedorage nasa nungaitrabro kaisu tawdeda aduga kedoraba aise matha yamna saida handak kaino khangde khoi mungda toriba mowse mathoina mu as exam ya sidane wakhal langpang khangdanu ko khanbudi khandeda imungi sel yamna chilli dugini ngai khone ai budi lairi nang kaino matore nasak nasado imak musille nang dum hairo nasa nuai tabro kari tobu yauge ba langle nang se nupi ojarabasu imanabi ojarabasu kaigino khangde aidi ikoide koi e aina samten bagiro nang na hainade haisibo as adugi wanate ba farese tu osi si waris e ada guhoi la etu gu changchilaktuna hai mathoina ngasidi thengida kedore gari ngari ngai dane kitang let oikre kayam kuirage lakpa pangkui budi kuidrida langlen se wa gai ngangang dre kedorage makok si e hai e kayam kana ngamdrino hidak leru chora e gu ai kem tawdiye mathoina phagi tawbane nang sidiba yam thuna serious oikre pura sota bachani nangse aidi chumna ngamde haibududa haibane aina lalabro as lale haibana teba hainari ngai tanjaduda sembrang ahumdo mu pasilai ngahak laraga bel taraktuna assembly tawi samprasti masamdo amuba sangjilakpa nangdabadagi mapanda thoklaga yaubudi yaudre class manungda hiplaga lay Rakesh ki jun masam changba nangakte adubu ma di white ka yellow ga mix tawbanina machu pan chongthokte mi atopasu khara adum sangbanina kaisu tawde class manungda changlakpada sampras makok to desk da non tharaga lerami mayam changlaktingai gam chensilaga Eliza changlai Eliza school asigi phajabi satra singi manungda masu amani ina kara khulli adubu mi di usitte mana sampras bu yamna ngaujai nongmata mangonda haide adubu ngaubudi yamna ngaujai ngasidi tanja phangde khalladuna Elizana sampras kaino mata haige sampras makok to nongkhalaktuna kaino kedorage nangi number amta lawge assembly yaudro kadomdagi sita horino nangna yawe nungsa samanbaduda ojada kok ngawe haraga changlakpane kok ngawe haina changla ise aigi number hangnabro sum hangbane insta da su follow tawbane nang privacy thamba male confirm su torakte social media se wathi am tai haidana kuire sizinadaba ado number do kaigi number no he taningde Eliza mathwai khara nungaramde matamduda atai satra singsu changlai madu ubada Eliza magi vens da changsilaga phamaga lei mamito I karaga ngaksang ngaga sawi makut ani do suru neiduna lei Rakesh na kaino asigi chekla sina mu paisila misina kai haramino sampras na amu ho number piu ne kariya number hoi kari wakhal no khangde hai masigi nupi isna number piu kaina masak phajai kaina pirunu ko ase pura kai amon ina khuli kaina ga khallunu mamang sahida 12 ta 6 position lowe habra kaino michot ama leibdo maga pat tatpa makai nushinaramban kanagi evida relationship pu thambawo photo da kon bu konabawo yam tawbane khara leiraga kaina ramale adugini nangonda mo onsilaktogi target to borini cheksulu ko tawge da ngambani he moisidi ikai begi singli tatpagi wada natte moisidi ba ikai begi singli suk pan da bagumbani he Pritamna
Manipur gi Leishabi mayam gi history se nang na loina pai ba kanom tawre he aseng bani ne aina hari se isipi isipa kaina mit yamna na bani mawa do koi ru su chum na koi dine mayam mamang daga lena dana mi su loina koinari ni haujikan gi matam si diba nungbu nuksinaraba kanagi mari marang thamnarani lohongdra su yaraba gi mawong ni last na mari marang mayam do yesin narakta ba thadat narakpa adagi di bai aduga status ta mu thagat narani nupa na mu single is the best nupi na single ne ai atopa single kana kana lege kaina mathun du khongpang na tana tana kaunging ban samprasna yare lepo ya tanja tu da ocha changlei hek changlakpaga sampras ka rakesh ka gi masam do ubda oja duna kaino na samduna si fashion show thopam lo ha kaino bana samdo sampras ka rakesh ka sorry ma'am yare get out mapan da ne class loidri phawa lepag leru su noi ani atai satra singche lamdam narak patare noi chalo ani du upai leite dana mapan da thok laga leikre mayam su class makha ta na jathai mapan da su sampras ka rakesh ka wangang ba amuk horai sampras na khadang thadari ngai da oja lak pakhau da bani ne nungai re ne hojiti ha maning bench ta phamawra di phadaw ba yare nang su samsina ne nang na sangje na sangli na tro sa hey yare sak ai gi to kuna na tambiyo hai gi noi pulap taroga to mana ga hara kanu minna ya maja sene gyan ta ba sadana kadai da mu chatlaga thuna sanguri no ba akhoi daga kenta hairam de ne as sonthok pani he ai je school ga ne karam dru pha daw ni nuwa ne yum da tumma le ram di pharoidra ba se ani du gi wari du da oja do mu tholak tuna wari se sunglep lep tri ba se kari gi no ha nabani mi mamang da li ge ro natraga principal gi rum da liru ge ro rakesh na ma'am sorry akhoi toilet changning bagi wari tawram bane langlen na manung da as jutte pet cha da bajani ani se mathoi na amu karan nam dai moi ani se ko ngarang na idi mai masam se ubada dum khang labani wa tho ani haibase ye nang di ko mai na uri ba akhoi hotel da ngarang nung da waram do la ambani matang asida mayambo kaina na ba yathang ni jari makha ta ba saruk hayeng punna taminarasi channel la chibu nushibiduna mayamna support tobiyo like amasung subscribe tawba kawbidana